ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯔꯝꯗꯝ ꯀꯟꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤꯗꯃꯛ ꯌꯨꯝꯗꯒꯤ ꯂꯨꯄꯥ 1,000 ꯈꯛ ꯄꯨꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯌꯦꯜꯂꯨꯒꯅꯤ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯊꯣꯛꯈꯤꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯊꯣꯡꯉꯥꯝ ꯈꯨꯅꯧꯗꯒꯤ ꯑꯊꯧꯕ ꯅꯤꯡꯊꯧꯖꯝ ꯒꯥꯟꯙꯤ ꯃꯩꯇꯩꯅ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗ ꯊꯣꯛꯄ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯊꯧꯅꯥ ꯂꯩꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯀ꯭ꯂꯥꯁ 10 ꯇꯝꯗꯨꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨꯁꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯁꯥꯐꯕ ꯃꯐꯝꯗ ꯂꯩꯌꯨ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗꯕ ꯑꯃꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯝꯕ ꯈꯛꯇ ꯅꯠꯇꯅ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗ ꯅꯣꯡꯃꯇ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗꯕ ꯑꯊꯧꯕꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯃꯗꯤ ꯁꯣꯜꯂꯕ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯁꯤꯡ ꯀꯅꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯒꯤ ꯃꯈꯥꯗ ꯍꯤꯡꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ꯫ ꯁꯦꯔꯧꯗ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯅꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯇꯧꯖꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯤꯕꯤꯔꯝꯕ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯃꯍꯥꯛꯀꯤ ꯃꯀꯥꯗ ꯍꯤꯡꯖꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯃꯪꯒꯨꯝ ꯍꯤꯡꯍꯧꯔꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯅ ꯑꯄꯣꯛꯄ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ, ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯅꯥꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅ ꯀꯣꯏꯁꯤꯟꯕ ꯂꯝ ꯑꯁꯤꯗ ꯊꯃꯣꯏꯗ ꯑꯆꯥꯛꯄ ꯃꯩꯅ ꯊꯦꯝꯖꯤꯟꯕ ꯉꯝꯗꯈꯩ ꯆꯥꯛꯅ ꯂꯦꯜꯍꯧꯔꯤ꯫ ꯑꯊꯧꯕꯒꯤ ꯂꯣꯏꯅꯕꯤꯁꯨ ꯃꯅꯦꯝ ꯃꯀꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯀꯔꯤ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ, ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯁ ꯃꯇꯧ ꯀꯔꯝꯅ ꯍꯨꯟꯒꯅꯤ, ꯔꯦꯡꯛ 1 ꯑꯃꯗꯤ 2 ꯇꯥꯔꯤꯕ ꯃꯆꯥꯅꯨꯄꯤꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯇꯥꯔꯔꯣꯏꯗꯕ ꯃꯐꯝꯗꯨꯗ ꯅꯤꯡꯉꯝꯗꯅ ꯍꯪꯍꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤꯗ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯥꯐꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯈꯤꯕ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯈꯣꯜꯂꯥꯎ 30 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯑꯔꯨꯝꯕ ꯊꯃꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯆꯠꯄꯤꯕ ꯊꯣꯛꯂꯕꯁꯨ ꯑꯊꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯎꯅꯕꯤꯗꯨꯅ ꯑꯉꯝꯕ ꯃꯤꯅꯨꯡꯁꯤꯒꯤ ꯇꯦꯡꯕꯥꯡ ꯄꯥꯡꯕꯤꯌꯨ, ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯂꯥꯟ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯏꯆꯥꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯩ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨ ꯆꯅꯨ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ, ꯀꯩ ꯁ꯭ꯀꯨꯜ ꯇꯝꯃꯤ? ꯀ꯭ꯂꯥꯁ 10 ꯖꯦꯞꯁ ꯑꯦꯀꯥꯗꯃꯤ ꯁ꯭ꯀꯨꯜ꯫ ꯏꯆꯥꯒꯤ ꯃꯊꯪꯗ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯅꯤꯡꯊꯧꯖꯝ ꯑꯟꯖꯂꯤ꯫ ꯀ꯭ꯂꯥꯁ ꯀꯌꯥ? ꯀ꯭ꯂꯥꯁ 10꯫ ꯃꯥꯁꯨ ꯑꯗꯨꯝ ꯅꯣꯏꯅꯤ ꯀꯩꯅꯣꯔꯣ, ꯇ꯭ꯋꯤꯟꯁꯂꯣ? ꯀ꯭ꯂꯥꯁ ꯆꯞ ꯃꯥꯟꯅꯕ ꯃꯥꯜꯂꯦꯀꯣ꯫ ꯃꯥꯟꯅꯩ꯫ ꯑꯣ, ꯑꯗꯨꯒ ꯃꯥꯗꯤ ꯃꯥꯒꯤ ꯏꯅꯥꯎꯁꯤꯗꯤ? ꯀꯤꯡꯖꯦꯠ꯫ ꯀꯤꯡꯖꯦꯠ꯫ ꯃꯥꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯕ? ꯀ꯭ꯂꯥꯁ 7꯫ ꯑꯗꯨꯒ ꯏꯄ꯭ꯋꯥ ꯑꯇꯣꯝꯕꯁꯤꯗꯤ ꯃꯃꯤꯡ ꯀꯩ ꯀꯧꯕ? ꯆꯤꯡꯂꯦꯝꯕ꯫ ꯃꯥꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ? ꯀ꯭ꯂꯥꯁ KG꯫ ꯕꯕꯥꯅ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗ ꯀꯩꯀꯩꯒꯗꯤ ꯍꯥꯏꯔꯝꯃꯤ, ꯆꯠꯂꯝꯗꯥꯏ ꯊꯦꯡꯅꯍꯧꯕ꯭ꯔꯥ? ꯊꯦꯡꯅꯍꯧꯏ꯫ ꯑꯩꯈꯣꯏꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯀꯥꯟꯗ ꯕꯕꯥ ꯂꯧ ꯂꯥꯛꯄꯅꯦꯕ꯫ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ꯫ ꯍꯥꯏꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯗꯕ꯭ꯔꯕ ꯅꯉꯣꯟꯗ? ꯍꯥꯏꯔꯝꯗꯦ꯫ ꯕꯕꯥꯒꯗꯤ ꯊꯦꯡꯅꯍꯧꯕ꯭ꯔꯣ ꯏꯆꯥꯅꯨꯄꯤꯗꯤ? ꯊꯦꯡꯅꯍꯧꯏ꯫ ꯊꯦꯡꯅꯍꯧꯋꯦ? ꯀꯩꯀꯩꯒꯗꯤ ꯍꯥꯏꯔꯝꯃꯤ? ꯕꯕꯥꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯎꯗꯤ ꯎꯍꯧꯕꯀꯣ? ꯑꯗꯨꯒ ꯀꯩꯝꯇꯗꯤ ꯍꯥꯏꯔꯝꯗꯕ? ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯇ꯭ꯋꯤꯟꯁꯅꯦꯁꯨ ꯍꯥꯏ, ꯍꯌꯦꯡ ꯆꯥꯎꯔꯒ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯊꯥꯗꯣꯏꯅꯤꯀꯣ? ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯩ ꯑꯣꯏꯒꯦ ꯈꯜꯂꯤ? ꯗꯣꯛꯇꯔ ꯑꯣꯏꯒꯦ ꯈꯜꯂꯤ꯫
ꯑꯗꯨꯒ ꯆꯦꯆꯦꯅ ꯀꯩ ꯑꯣꯏꯒꯦꯅ ꯈꯟꯕ ꯑꯩ ꯍꯪꯍꯧꯗ꯭ꯔꯦ ꯆꯦꯆꯦꯗꯤ ꯀꯩ ꯑꯣꯏꯒꯦ ꯈꯜꯂꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯗꯣꯛꯇꯔ ꯑꯣꯏꯕꯀꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥ ꯇꯥꯔꯦ ꯅꯠꯇ꯭ꯔꯅꯦ ꯕꯕꯥ ꯂꯩꯇꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯌꯨꯝꯁꯤꯗ ꯏꯍꯥꯡ ꯍꯥꯡꯉꯝꯃꯅꯤꯀꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯨꯝꯁꯦ ꯕꯕꯥ ꯂꯩꯇꯕꯁꯦ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯄꯥꯎꯗꯝꯃꯣ ꯕꯕꯥ ꯂꯩꯇꯕꯗ ꯕꯕꯥ ꯅꯥꯔꯦ ꯃꯔꯣꯏꯗꯨ ꯂꯣꯏ ꯅꯤꯡꯁꯤꯡꯉꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂ ꯕꯕꯥ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯁ꯭ꯀꯨꯜ ꯆꯠꯄꯁꯨ ꯅꯤꯡꯁꯤꯡꯉꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯁꯨ ꯄꯨꯀꯞꯇ ꯀꯞꯄꯤ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯔꯨꯝꯕ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ ꯑꯩꯅ ꯅꯣꯏ ꯄꯥꯏꯔꯒ ꯂꯥꯛꯄ ꯕꯕꯥꯅ ꯌꯦꯡꯉꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 10ꯒꯤꯗꯁꯨ ꯄꯣꯖꯤꯁꯟ ꯂꯦꯞꯄꯣꯅ ꯐꯖ ꯐꯖꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯄꯤꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇ ꯍꯥꯏꯕꯤꯅꯕ ꯂꯩꯇꯦ ꯏꯆꯥꯅꯨꯄꯥꯗꯗꯤ ꯄꯄꯥꯅ ꯀꯩ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯄꯄꯥꯅ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯇꯧꯋꯤ ꯍꯌꯦꯡ ꯆꯥꯎꯔ ꯀꯩ ꯑꯣꯏꯌꯣ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯤ ꯀꯩꯕ ꯄꯨꯂꯤꯁ ꯑꯣꯏꯌꯣ ꯍꯥꯏꯔꯝꯃꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯕ ꯌꯥꯗꯕꯅꯤꯀꯣ ꯄꯄꯥꯅ ꯄꯨꯂꯤꯁ ꯑꯣꯏꯌꯣ ꯍꯥꯏꯔꯝꯃꯅꯤ ꯅꯠꯇ꯭ꯔꯅꯦ ꯄꯨꯂꯤꯁ ꯑꯣꯏ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗ ꯌꯥꯗꯦꯀꯣ ꯄꯄꯥꯗꯣ ꯃꯪꯗꯒꯗꯤ ꯂꯥꯛꯄ꯭ꯔꯣ ꯅꯪ ꯂꯥꯛꯑꯝꯃꯤ ꯀꯩ ꯍꯥꯏꯔꯝꯃꯤ ꯀꯩ ꯍꯥꯏꯔꯝꯃꯤ ꯄꯄꯥꯅ ꯁꯤꯔ ꯈꯨꯖꯔꯝꯃꯤ ꯄꯄꯥ ꯂꯩꯇꯕꯁꯦ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯕ꯭ꯔꯥ ꯍꯪꯉꯤ ꯄꯨꯄꯨ ꯕꯤꯔꯦꯟꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯑꯦꯝ ꯄꯨꯄꯨ ꯕꯤꯔꯦꯟꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯏꯆꯥꯅ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯄꯨꯄꯨ ꯕꯤꯔꯦꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯕꯕꯥ ꯏꯃꯨꯡꯐꯝꯗ ꯐꯖꯕ ꯂꯩꯀꯣꯜ ꯑꯃ ꯁꯦꯝꯕꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤꯁꯨ ꯁꯦꯝꯕꯤꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇ ꯂꯩ ꯀꯠꯄꯁꯨ ꯄꯥꯝꯃꯤ ꯄꯄꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯃ ꯐꯖꯅ ꯊꯝꯕꯤꯕꯁꯨ ꯄꯥꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯄꯄꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯄꯄꯥꯒꯤ ꯈꯨꯕꯝꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯆꯤꯡ ꯃꯊꯛ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯃꯊꯛꯇ ꯂꯩꯌꯦꯕ ꯏꯆꯥꯅꯨꯄꯤꯗꯤ ꯄꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯄꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯁꯦ ꯑꯍꯥꯡꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯄꯨꯄꯨ ꯕꯤꯔꯦꯟꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯏꯆꯥꯅ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯨꯝꯁꯤꯒꯤ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯅꯥꯁꯨ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯀꯅꯥꯝꯇꯁꯨ ꯃꯇꯦꯡ ꯄꯥꯡꯅꯔꯔꯣꯏ ꯀꯅꯥ ꯁꯦꯝꯕꯤꯒꯅꯤ ꯏꯆꯥꯅꯨꯄꯥ ꯄꯄꯥꯗꯤ ꯃꯪꯗꯒꯗꯤ ꯂꯥꯛꯄ꯭ꯔꯣ ꯀꯩ ꯍꯥꯏꯔꯛꯏ ꯄꯄꯥꯅ ꯃꯪꯗ ꯑꯆꯥꯄꯣꯠꯀ ꯂꯩꯔꯛꯄ꯭ꯔꯣ ꯄꯄꯥ ꯎꯅꯤꯡꯕ꯭ꯔꯥ ꯄꯄꯥꯅ ꯂꯨꯅ ꯇꯧꯔꯝꯕ꯭ꯔꯥ ꯄꯄꯥꯅ ꯍꯤꯡꯉꯩꯗ ꯀꯩꯀꯩ ꯂꯩꯕꯤꯔꯝꯃꯤ ꯏꯆꯥꯒꯤ ꯀꯩꯀꯩ ꯂꯩꯕꯤꯔꯝꯃꯤ ꯏꯆꯥ ꯇꯣꯝꯕꯒꯤ ꯍꯥꯏꯔꯛꯑꯣ ꯀꯩꯀꯩ ꯂꯩꯕꯤꯔꯝꯃꯤ ꯄꯄꯥꯅ ꯁꯥꯟꯅꯄꯣꯠꯁꯨ ꯂꯩꯔꯝꯕ ꯏꯃꯥꯒꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯌꯥꯏꯃꯤ ꯀꯧꯋꯦ ꯑꯊꯧꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕ ꯅꯤꯡꯊꯧꯖꯝ ꯒꯥꯟꯙꯤ ꯃꯩꯇꯩꯒꯤ ꯑꯄꯣꯛꯄꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯏꯃꯥ ꯃꯥꯅꯤ ꯏꯃꯥꯒꯤ ꯏꯆꯥꯁꯦ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯍꯨꯝ ꯅꯤꯉꯣꯜ 2 ꯄꯤꯕꯥ 1 ꯄꯤꯕꯥ ꯃꯇꯣꯝꯗꯅꯤꯅꯦ ꯃꯇꯣꯝꯗ ꯅꯤꯉꯣꯜ 2ꯁꯤꯅ ꯑꯍꯟ ꯑꯣꯏꯒꯗꯣꯏꯔꯥ ꯅꯤꯉꯣꯜ ꯑꯍꯟ ꯑꯗꯨꯒꯤ ꯃꯊꯪꯗ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯅꯤꯉꯣꯜ ꯑꯇꯣꯝꯕꯤ ꯑꯃ ꯌꯥꯏꯃꯅꯦꯕ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯤꯉꯣꯜ ꯑꯍꯟ ꯃꯆꯥꯅꯤ ꯅꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯏꯆꯥꯅꯨꯄꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯪꯖꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈꯤꯕꯒꯤ
ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯣ ꯏꯃꯥ ꯑꯝꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯣꯅꯦ ꯃꯌꯥꯝꯗꯁꯨ ꯇꯝꯕꯤꯕ ꯑꯣꯏꯅ ꯑꯁ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯀꯣ 이마는 농아이버시디 가이데 그리 하고 우리 라우링 붙자루 이마 라이터버니네고 아도 마웅암데 까라간다네 마웅암데 폰더로 나이 까라간다 닥터 코이 사이닥터나 시엔버네버고 이마는 농아이버시 가이데 하고르네 아들은 농아이도 가는 망해버리네 이마에다 모여 까예 이마 대부분 그리 하는 방법으로 이제 아도 미가주 너무 못 알아비고 말하면 내가 가는 자리만 해도 준다 되고 아이 자도 한국어 별로다 니임들 난다 안도 마야 암제는 움시드는 마이 가라봐도 마나 ai tham môi bia mà chôn mà nhà tụi bia làm mồi trong căng tiền ai ra làm ba môi mà chắc làm đại là có thể thèn nào bị hậu rồi mà thèn đấy bà ba tụi khởi làm bê anh ấy tụi chúng hay mà ai đi tụi nó sát ta đi na ngay khi đi cả tăng chợ luôn kìa anh tụi này bà xa cái piu hai mana kwa ai no bali singam pi mayam do awa na sing do taram yelam ge achapot khami thai mam ju da ju yelam ge hai den kwa ima no bali singam pi mi thai ga achapo le mayam yelam bi ba ju taram dai da ba ai chalu ge mangoro ge na khoiram bane ba aduga sakhi bane ba aduga di ima na ne lan kan bu ki de ko agang như thìn đó cho nên ở ruộng bảo ta đi hay là can là đi cái mai tàu đi hay can là đi mà nè chắc khi mà mình xin được cô mà ba cái mà chỉ cái mà chân cái mũi không bị sao đi ở đâu cái đi ya ra rồi hay đi mà là tụi thích đồ đó đồ hồ đó ra đi đi mua chạy bay đi mà là biến đi đi cô सरकार करी मैं तक तो इमाने पियन दे क्या ताहे भी रखता बा करी बात तब नू मुझे जो कमाए तो वो ना जादू ये ना कना को हाई भी गए रहती है क्या लेना कदी माँ हम भी रखता बा हाँ लोकल में लेना कदी हम भी रखता बा सारा दिन दी हंगे सारा दिन को mai được đi thay để thora cả lại, bây giờ cái này phải đi xin quân bằng âm mê, anh đúng không? Sao lại đi mà làm quân âm đi anh sẽ gì, cái gì là tiền nó phun đầu vậy bữa qua, có bị, ai ta đấy, ở khơi cái gì lấy ta bảo tu, lại à đó là Iran sẽ cân bây giờ mai mà khang đấy Iran làm cân rồi mà tầm đó, anh đúng mai là hay đi. isu je ma no sing si isu mari le ho jama tau karam na gadi kari na gadi isu ga sem ni ma khang dei ma ka isu ga sem dori mo o bi mo ba pa ga chor ba ima ju khong je ima khong je ha ji ka mi phan dei to bu to sang ngam de sat te ba khong ani se khu dei na si ba se pang the bi tau ye ba ko kha sa ba sa lo ka thiênคุณบัญชาประชาชนงามเดือนนี้มาที่โค้งอีชาติก็ชุดต้องดูบ่ก็ช่างอีโค้งที่นงไงติอันนั้นบัญชาประชาชนงามติอันนั้นงางอีดินอีให้ชาวบ้านที่นี่ได้ตายมาชีวิตนิมิตตัวนิพพานมาตัวถ้าบ้านได้นิพพานเลยบ่ก็อันนี้พูดพอจะมาสิเลยไปจัดหันเลยงานงามเดือนนั้นโค้งที่สุญญายาติไอ้ขระจูทับตัวเดียมพิงเงียบะทับกิมีเนี่ยมีมาเจจะเป็นอะไรสิโค้งสิดูตีอุเรบใช่ไหมงาตารามันก็ช่วยได้คุยเลยตาราบุเฮียเลยนะปังเดินนะเลยเป็นอีมามันจะเสร็จแล้วก็เราโดนติ๊กตัวบุษงมดีอันนี้กินนังปะมุงนะชูบุษงมเดรย์ที่การิชูรุนี่
ꯄꯥꯕꯨꯡꯅꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯤ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯅꯍꯥ ꯑꯣꯏꯗꯅ ꯆꯤꯡꯗ ꯃꯥꯟꯗ ꯅꯠꯇꯦ ꯑꯃꯗ ꯄꯥ ꯁꯨ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯕꯅꯤꯅ ꯁꯨꯗ꯭ꯔꯦ ꯁꯝꯕꯟꯗ ꯁꯪꯀꯤ ꯂꯩꯁꯤꯅ ꯀꯔꯤꯕꯨ ꯇꯧꯗꯕ ꯏꯆꯥꯅꯤ ꯁꯤꯅꯤꯡꯉꯣꯔ ꯇꯣꯕꯤꯔꯤꯁꯦ 이마 우리야 기분이 많이 보달래 보이고 누나 아이들이 많은데 나만도 뭐야 이번에 이마한테 알아줘 이마한테 비석비 운동봐 아직 지금 뭐 이제 안 운동을 이마한테 많이 힘들고 강고 되네 하나도 이마한테 힘들어 운동을 이마한테 아직 지금 이제 안 운동봐 이자도 얌빠 무이해 이마기 소망다가디 라암바가디 레이브라 하이바디 레이로이드 망다 이마다가 좀 사민 팡기바 파우기바 그이노넨 또이시고 가인가 팡기바 레이티 수라이 레이티 아니 숭타 타자다바 다 타자니고 망다 하다 레이드나 마지 하치 하이엑션이 마지 아로에 이 나라니 하이버기고 이마다 뭐라마 피데 하지 전에 아이들 비기는 찍도 칼라가 마야암나 누시데나 찍데 떠세떠예버고 레이가가 타다는 안간칼 마야암 호더비예버고 아이들 보고 이마는 망동도 우저기네 아이고 마마는 망동 우러가 타보에 버거리 가는 말이니 수고해 한다면 말이다 아이자도 내가 내가 지구로 통합도 한 가지 한 거지 많이 타보 이제 자네 타가보다 떼고 말하는 우거도 망하게 아이자 부지를 버려봐 미래주 란자로 아이오는 나 미래가 활면 미래보고 자네 때문에 이마지 거리하는 강대도 마이 차노파드나 차노파세 ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯝꯕ ꯊꯧꯕꯁꯤ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯃꯌꯥꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯧꯕ ꯑꯣꯏꯅꯅꯤ ꯆꯠꯈ꯭ꯔꯤꯁꯦ ꯑꯗꯣ ꯏꯃꯥꯒꯤ ꯊꯃꯣꯏꯗꯒꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯅ ꯃꯌꯥꯝ ꯌꯣꯝ ꯇꯥꯔꯒꯁꯨ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯠꯈ꯭ꯔꯕꯅꯤꯀꯣꯅ ꯈꯟꯅ ꯆꯥꯎꯊꯣꯛꯆꯕꯒꯗꯤ ꯐꯥꯎꯕꯤꯗꯕ꯭ꯔꯥ ꯀꯔꯤꯒꯗꯤ ꯐꯥꯎꯕꯤꯕ ꯂꯩ ꯐꯥꯎꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯏꯆꯥ ꯃꯇꯣꯝ ꯅꯠꯇꯦꯀꯣ ꯏꯆꯥꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯆꯠꯂꯒ ꯃꯥꯡꯕꯅꯦꯅ ꯏꯃꯥꯅ ꯏꯁꯨꯁꯤꯡꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯁꯨꯁꯤꯡꯁꯦ ꯍꯤꯡꯅꯕ ꯀꯔꯤꯅꯣ ꯇꯧꯔꯒ ꯍꯤꯡꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ 이마 이힘도 못해나 이마 칼르기 힘이지 싸다고 탁다고 나는 닥다는 아무리 술에 잡고 까나 누이 분들 칸데 고고비에는 마ям 줄 라메 봐 무쇼 바디 누피가 라메 봐고 그래서 바티 그가 따로비 시바리가 피라메 아니게 누바디 시바리가 그도리 사사 나는 방딩배 와놨다봐 ꯈꯪꯗꯦ ꯂꯩꯒꯤꯗ꯭ꯔꯕ ꯏꯌꯥꯝꯕꯁꯦ ꯏꯃꯥ ꯀꯔꯤ ꯁꯤꯟꯐꯝꯒꯗꯤ ꯄꯥꯏꯔꯝꯃꯤ ꯏꯃꯥꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯀꯩ ꯊꯕꯛ ꯊꯧꯔꯝꯒꯗꯤ ꯀꯔꯤꯕꯨ ꯄꯥꯏꯗꯦꯗ ꯃꯣꯏꯕꯨꯀꯣ ꯂꯩꯉꯣꯏꯁꯨ ꯂꯩꯕꯅꯦ ꯑꯍꯤꯡꯗꯅꯦ ꯂꯥꯟ ꯇꯧꯕꯩ ꯑꯍꯤꯡꯗꯣ ꯑꯍꯥꯟꯕꯩꯗꯣ ꯑꯗꯨ ꯁꯦꯔꯧꯗ ꯂꯩꯉꯣꯏꯁꯨ ꯂꯩꯕꯗꯤ ꯆꯦꯟꯊꯔꯛꯄꯅꯦꯕ ꯅꯨꯡꯗꯥꯡꯗ ꯑꯣꯇꯣꯕꯥꯟꯗ ꯃꯌꯥꯝ ꯒꯥꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯊꯕꯛ ꯁꯨꯔꯒ ꯂꯩꯕꯗꯣ ꯂꯩꯕ ꯑꯗꯨꯒꯤꯗꯨꯗ ꯌꯥꯎꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯨꯗꯀꯣ ꯃꯅꯥꯎ ꯅꯨꯄꯥ ꯁꯥꯒꯩꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯀ꯭ꯋꯥꯔꯤ ꯂꯧꯋꯦꯕ ꯂꯩꯉꯣꯏꯒꯤ ꯀ꯭ꯋꯥꯔꯤ ꯂꯧꯕꯤꯗꯣ ꯃꯥꯏꯗ ꯁꯨꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯂꯩꯃꯤꯟꯅꯕꯅꯦꯕ ꯑꯗꯣ ꯏꯔꯥꯡ ꯀꯟꯗꯨꯔꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯅꯨꯡꯗꯥꯡꯗꯨꯗ ꯄꯨꯡ 10:00 ꯑꯗꯥꯏꯗ ꯀꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯩ ꯀꯨꯝꯗꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯨꯗꯕ ꯌꯥꯗꯕꯅꯤ ꯏꯃꯥ ꯈꯣꯏ ꯂꯩꯌꯨ ꯈꯣꯏ ꯊꯥꯒꯦ ꯑꯗꯨꯒ ꯉꯥ ꯈꯔꯗꯁꯨ ꯐꯥꯅꯕ ꯇꯦꯛꯇꯤ ꯑꯉꯥꯡꯁꯦ ꯁꯦꯝꯒꯅꯕ ꯃꯥꯅ ꯈꯟꯖꯔꯝꯃꯤꯗꯤꯀꯣ ꯃꯆꯥ ꯑꯇꯣꯝꯕ ꯌꯥꯝ ꯂꯨ ꯇꯧꯕꯅꯦꯕ ꯃꯆꯥꯁꯤꯡꯁꯦ ꯂꯨ ꯇꯧꯕꯕꯨ ꯅꯣꯡꯃꯕꯨ ꯈꯨꯄꯥꯛꯅ ꯊꯥꯗꯕꯅꯤꯗ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯗꯅ ꯐꯨꯖꯔꯦ ꯇꯧꯔꯁꯨꯀꯣ ꯐꯨꯕꯗꯩ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯖꯔꯒꯅꯦ ꯆꯥꯎꯔꯒ ꯑꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯑꯅꯤꯁꯤ ꯏꯄꯥ ꯏꯅꯤꯡꯕ ꯊꯨꯡꯅꯕ ꯏꯆꯥꯁꯦ ꯀꯟꯅ ꯍꯣꯠꯅꯧꯅ ꯕꯣꯔꯗꯤꯡꯗ ꯊꯝꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯊꯝꯉꯝꯗ꯭ꯔꯦ ꯂꯩꯇꯕꯅꯤ ꯈꯣꯏꯗꯤ ꯁꯤꯗꯒꯤꯁꯨ ꯅꯠꯇꯦꯕ ꯁꯤꯗ ꯍꯧꯕ ꯅꯠꯇꯦꯕ ꯑꯔꯣꯡ ꯇꯤꯌꯥꯗꯤ ꯍꯣꯡꯉꯛꯄꯅꯦꯕ ꯑꯔꯣꯡ ꯇꯤꯌꯥꯗ ꯈꯨꯗꯣꯡ ꯆꯥꯗꯕꯗꯨꯗꯅꯦ ꯁꯤꯗ
Kathiem Pamba Lamid other day Tapido, the Kathiem Pamba Lamid Singurati in the Fongu Paneva. ꯑꯗꯣ ꯏꯃꯥ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕ ꯊꯧꯕꯅ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯏꯆꯥ ꯑꯅꯤꯁꯦ ꯂꯧꯊꯣꯛꯑꯝꯃꯤꯁꯦ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯆꯤꯡꯅꯖꯒꯨꯝꯕ ꯀꯩꯀꯩꯒꯨꯝꯕ ꯂꯩꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ Talk here. 이지가 이거니까 이거 ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯁꯨ ꯍꯥꯞꯄꯨ ꯍꯥꯏꯔꯀꯥꯟꯗ ꯕꯣꯗꯤ ꯄꯨꯔꯛꯑꯉꯥꯡꯉꯩꯗ ꯀꯩꯅꯣ ꯇꯧꯔꯛꯑꯗꯤ ꯌꯥꯔꯣꯏ ꯆꯥꯎ ꯂꯧꯒꯤꯁꯨ ꯅꯝꯗꯅ ꯑꯩꯈꯣꯏ ꯆꯠꯂ ꯂꯧꯍꯜꯂꯨꯕꯅꯦꯕ ꯑꯉꯥꯡ ꯍꯥꯏꯗꯤ ꯅꯝꯗꯅ ꯂꯧꯕꯣꯏꯗꯨꯅꯦꯕ ꯃꯥ ꯆꯠꯂꯨꯕꯗ ꯑꯣ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯕꯣꯔꯗꯤꯡꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯕꯣꯔꯗꯤꯡꯒꯤ ꯄꯨꯔꯤꯕ ꯅꯨꯄꯥꯁꯦ sina hamba ayukya kanda yarati ai o joksum lege lechanu hari adi madi adu haibi ikai dana ko lege lechanu adu haye madi ko adu mama na nuai tadara ngona ni sike taw lo thu ubane mitu adu lo thu ga se cha sing chamin naraga mana sakhare koi le hawre koi no aduga angang ji ma 하우가 당도 시에면서 뭔가 뭐더니 안강 마사 야고니네 아롱나 팀비요 아롱나 카라 사페 거기시도 메파우기 메이 타바도도 아두 낙번이나네 아두다 텔루버네 이마 거기도 사게예고 이놈만은 용 어흥 거래 그 사게 만은 이몽 문ung의 어와버시디 픽탈레 하이다 아코이나 좀 락 마tamda 레호리바 ꯉꯥꯡꯁꯤꯡꯁꯦ ꯎꯕ ꯃꯇꯝꯗ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯐꯥꯎꯖꯩ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯇꯒꯗꯤ ꯏꯃꯥꯅꯒꯗꯤ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯊꯝꯕꯤꯅꯤꯡꯉꯤ ꯀꯩꯀꯩ ꯋꯥꯍꯩꯕꯤꯅꯤꯡꯉꯤ ꯂꯩꯉꯥꯛꯁꯨ ꯄꯦꯟꯗꯦꯗ ꯍꯥꯟꯅ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯥꯏꯔꯦꯀꯣ ꯏꯃꯥꯅ ꯍꯥꯏꯁꯦ ꯐꯪꯅꯤꯡꯕꯩ ꯅꯠꯇꯦ ꯍꯣꯏ ꯑꯗꯨ ꯍꯥꯏꯕ ꯉꯁꯤꯐꯥꯎꯗ ꯍꯣꯏꯃ ꯍꯥꯏꯗꯦ ꯂꯥꯟꯁꯤꯡꯒꯀꯣ ꯁꯥꯔ ꯕꯤꯔꯦꯟꯅ ꯈꯜꯂꯤꯗꯨꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯃꯅꯤꯄꯨꯔꯁꯤꯒꯤ ꯈꯜꯂꯤꯁꯤꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯃꯥꯅ ꯉꯁꯤ ꯄ꯭ꯔꯖꯥꯁꯦ ꯃꯤꯔꯩꯕꯥꯛꯁꯨ ꯀꯟꯕꯅ ꯐꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯀꯟꯕꯅ ꯐꯔꯤꯕ꯭ꯔꯥ ꯑꯁꯤ ꯋꯥꯈꯜꯁꯨ ꯀꯔꯤꯃ ꯈꯟꯗꯕ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯣꯏꯔꯤꯕ ꯉꯥꯃꯤꯁꯦ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯗꯔꯦꯀꯣ ꯅꯣꯡꯃꯁꯨ ꯍꯪꯉꯕ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯃꯤ ꯊꯥꯔꯛ ꯌꯥꯏꯗꯅ ꯑꯩꯒꯤ ꯏꯃꯥ ꯏꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕꯒꯤ ꯈꯨꯟꯁꯦ ꯉꯥꯛꯄꯗ ꯁꯤꯔꯤꯃꯤ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨ ꯋꯥꯁꯨ ꯂꯩꯇꯦ ꯕꯤꯔꯦꯟꯅ ꯈꯜꯂꯤꯁꯤꯗꯤ ꯀꯔꯤ ꯈꯜꯂꯤꯃꯣ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯗꯤ ꯋꯥꯔꯧꯔꯦꯕ ꯏꯃꯥꯅ ꯋꯥꯔꯧꯋꯦꯕ ꯑꯩ ꯃꯤꯡ ꯁꯅꯥꯇꯣꯝꯕꯤ ꯑꯗꯣ 이봉 ꯑꯣꯏꯒꯗꯣꯏꯅꯦꯕ ꯂꯩꯒꯤꯗꯨꯕ ꯑꯊꯧꯕ ꯌꯥꯝꯕ ꯒꯥꯟꯙꯤꯁꯦ 이봉ꯁꯦ 이제 ꯄꯤꯛꯏꯉꯩꯗ ꯍꯥꯏꯗꯤ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯏꯆꯦꯗ ꯀꯃꯥꯏ ꯂꯨꯅ ꯀꯣꯜꯂꯛꯈꯤ ꯑꯗꯨ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨꯅꯦ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯏꯕꯨꯡꯅ ꯑꯩ ꯌꯥꯝ ꯂꯨ ꯇꯧꯕꯤꯔꯛꯏ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯇꯕꯅꯤꯅ ꯏꯃꯥ ꯏꯄꯥ ꯌꯥꯝ ꯋꯥꯅ ꯄꯤꯈ꯭ꯔꯦ ꯏꯃꯥ ꯏꯄꯥꯅ ꯄꯥꯠꯇ ꯄꯤꯈ꯭ꯔꯕ ꯏꯆꯦꯅꯦ ꯑꯩꯅ ꯏꯆꯧꯅꯦ ꯑꯩꯈꯣꯏ ꯈꯛꯇ ꯃꯃꯒ ꯏꯃꯥꯒ ꯕꯕꯥꯒꯅ ꯄꯥꯠꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯈꯥꯔꯛꯑꯒ ꯎꯅꯔꯝꯃꯒ ꯏꯕꯨꯡꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯋꯥꯅ ꯍꯤꯡꯉꯛꯑꯦ ꯌꯥꯝ ꯋꯥꯅ ꯍꯤꯡꯉꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯈꯩꯁꯨ ꯏꯕꯨꯡꯁꯨ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯑꯩꯒꯤ ꯏꯕꯨꯡ ꯃꯥꯡꯈꯤꯕꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯏꯕꯨꯡ ꯃꯥꯡꯈꯤꯕꯒꯤ ꯄꯦꯟꯗꯕꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯦꯕ ꯏꯕꯨꯡ ꯆꯠꯈ꯭ꯔꯤꯁꯦ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯑꯩ ꯆꯣꯡꯊꯣꯛꯑꯒ ꯑꯩꯁꯤ ꯁꯤꯖꯈ꯭ꯔꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯀꯜꯂꯝꯒꯅꯤ ꯍꯥꯏꯔꯒ ꯈꯟꯈꯤꯕ ꯏꯕꯨꯡꯅꯤ ꯍꯥꯏ ꯑꯩꯅ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤ ꯃꯔꯛꯁꯤꯗ ꯁꯔꯀꯥꯔꯅ ꯉꯁꯤꯕꯛꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯤꯠꯌꯦꯡꯅꯨꯕ ꯊꯝꯕꯤꯔꯤꯁꯦ ꯁꯔꯀꯥꯔꯅ ꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯉꯕ ꯑꯩ ꯏꯕꯨꯡ ꯈꯛꯇ ꯅꯠꯇꯦ ꯇꯨꯡꯉꯩ ꯁꯤꯔꯦ ꯍꯥꯏ ꯌꯥꯔꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯁꯤꯕꯛꯇ ꯁꯔꯀꯥꯔꯅ ꯉꯁꯤꯕ ꯀꯔꯤ ꯈꯣꯜꯂꯥꯎꯅꯕ ꯂꯧꯕꯤꯔꯤꯁꯦ ꯍꯥꯏꯔꯨꯔꯦ ꯏꯔꯥꯡ ꯅꯦꯝꯊꯔꯦ ꯍꯥꯏꯕ ꯈꯛꯇꯅꯦ ꯍꯧꯖꯤꯛ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯀꯥꯞꯄ ꯇꯣꯛꯇ꯭ꯔꯤ ꯍꯥꯠꯄ ꯂꯦꯞꯇ꯭ꯔꯤ ꯑꯗꯩ ꯍꯧꯖꯤꯛ ꯏꯕꯨꯡꯅ ꯊꯝꯕꯤꯔꯝꯃꯤꯕ ꯏꯌꯥꯁꯤꯡꯁꯦ 이들ꯒꯤ ꯏꯃꯧꯁꯤꯡꯁꯦ ꯀꯅꯥꯅ ꯁꯦꯝꯗꯣꯏꯅꯣꯕ 이마 바바 하이래 소래 하지 아이 하이래 아이가 이사박다 하스군다 가할리 있다버니나 아이나수 이마 바바다 가리 마tek 빠금가네 सरकारी मियें जुगा छिबगी मनुंदा गरीब हायरे लैतरिया कोइदा आइगुंबा अखोइगुंबा कया वाना मसा काइनबे मसा मबुं काइनबगी मसा मैसा कयानि लागा लैलरिस याम पेंदे ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦ ꯑꯊꯧꯕ ꯏꯕꯨꯡꯅ ꯏꯆꯦꯗꯒꯗꯤ ꯀꯩꯀꯩ ꯁꯤꯟꯅꯕꯤꯔꯝꯕ ꯄꯨꯛꯅꯤꯡ ꯄꯥꯎꯃꯤꯟꯅꯔꯝꯕ ꯀꯥꯎꯉꯝꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯔꯤ ꯂꯩ ꯏꯕꯨꯡꯅ ꯀꯟꯅ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯗꯤ
ꯂꯩꯇꯕ ꯂꯥꯏꯔꯕꯅꯤꯅ ꯏꯃꯨꯡꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯤ ꯃꯌꯥꯝ ꯂꯩ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯏꯃꯨꯡꯁꯦ ꯈꯔ ꯀꯣꯝꯒꯗꯧꯕꯅꯤ ꯃꯃꯥꯡꯒꯤ ꯆꯥꯛꯀꯧꯕꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ 이분도 와버리나 가리마 아빠 가보면 니몰라 편이기 판액 아무만 아빠가 작고 아도 kumsidi 이분네 고마가네 kumsidi 산기 아빠 합두르미 투베 이마 바바세 투비 거기 이분 아도니 이마 바바세 와양을 와라버니 이분은 사우드나 뺀다는 강아주네 너희는 이마제 테모 아도도 아도기도 야마하이 아이 이분 mathanda poe hai bai wa natan ai imong mathan bo ko gyan ta bo je amu hana ju thengna do mante 이제 mamang che gi ichebu chakobada ibungna kari borgadi piramni mamanggi aroiba chakoba haita handaki chahi di chakobado phangaroi aroiba chakobado iche ibungna kari borgadi piramni che da ibungna di ai honda bora ate ate gi de hai gi bo leite adog ai na di ibungda bor pe so la thanda po ko ne legaisi mayam chi gi marakta mithoi mi hen bo oyu ibungna na chanda sa ko bo pot yam ha bi ha to bai na ti song nang na ne am tang nuai na lai bo oyu ko cho na ai na bora pi chau da ibungna ga de kai hare dam suna sing bi hoba jinge chau no ibung nuai ra to me adu ga mathang chai dai gi di chan na pa ma ibungna hap tu ri me na hai ya ngai ju loi khoi ra mi ya ngai ji phagi tau da ai ya cha baba na nungai ra da mi noi ju gyan tau ko mathang baba cha hi nungai ra ka da ne ne gi gari ha ka di baba na hai ra ga phagi tau na ya koi me iche ngang sing se ga onsal la ga sum kap mina lei bodi ta sena pla wa mina ni hai ta re iche na khui ibunggi cha sing ya sing se da ma tau karam na koi themjan babi thabak se tawbiri hoje kan se kamai to ngang se am singe ai di gyan loi tare hai tare pik khraba ngang se koi kap poi do winning hoje sudum kap pi koi them ba la ni ajik ju angang ai je koi na hai ibung lei tra ga su ibung na ne imong cha ya sa baba lei tra ga su ne namon handagan nene lei tra su ne nene na ne bobo so la ga su nang ma ma lei na ne lei di noi ngam na ba sem ga ne na pa na thamamba pandam do yong na bo hono bobo hoi mama hoi na ngamdra su ine na su mateng panggani haraga iya ngai ki thamoi phajale je isai tom da di sum sauning ba pen da ba amadi mayam pik thalamani hai tare thamoi da ado manipur mayam da ga di che thoi ba thodok se che hoi khatagi na te adum lei gi da bai mung su mayam lei ni hai tare se awa ba mayam su lei ni ado lan sina purai ba khoi awa ba sing se yum thong khodi mung da ni hai tare thong ni se kana gum bai che hoi yum da sumai na lei ta lai ba gi imung da awa ba ma hoina ibung amana sumai phagak phaina puram lei gi tri si awa ba achau wa mani ado manipur mayam da overall imung gi mai kai gi che na represent to biraga manipur mayam da ga di kari wa pham phong do pining a thoba gi machal lam moina kari thambi ni pumyam na hai ningi ai masalam oina ibung na lei gi tre asugum na mayam amasu ibung lei hi da ba yaw re ko adu leitre haina ibung ama mangre haina akhoi thongna hanbum si thengna ba tai lan si haura abani na akhoi gi su manipur isal ise adagi leiri ba ibung ipada thongna hanbi gan lan je dum moina tawrak tara ga de su ka angam ba jema dum tawraga thongna anga thongna ba gi dam ta thongna hanbi ganu ai gi ibung sigare ai gi ima sigare ai gi ipa sigare na akhoi mayam na sum taw leiradi kamaina mai pa ka duri aduna mayam ju thongna hanbi ganu aduga tawriba thabak se asisida mai pakna ba isitli naw khwai khibiksu hotna minasi athau baning thaujam gandhi maite lekhitrabagi tema loina bi orga doini ko te meming samtang habi o mayam da ai ton don ko tema chahi kaya surapadano legidraba thaubaga yumban kun punsi da khongda bi rakhibse karamba chahi dano 2004 da lo hong bane ba sahi unni thoi sujang pa do mane ai lo hong gi do haidi yamba legidaba yamba se magi kano se matau si itai mana di hena khangbiranga ni ma se karamba mi oi mayam da tanga do su kang paudom pi karamba li cha cha chat pa mi oi thang tham bi ma gi li cha sajal hai je ma di yam phai nomata akhoi da adu ada na kano to ba sauna bam ta leite ibani nomata icha mari po le rakda nomata khana gi de chaina gi de baba ga ima ga da ju moina ja da ba thabak amata ma tawte sungpu puram de
ꯉꯁꯤꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯨ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯑꯣꯏꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯐꯨꯔꯝꯗꯦ ꯃꯥꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯁꯨ 이반이 ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯅꯕ ꯅꯪꯍꯧꯗꯦ ꯀꯩꯀꯩꯒꯗꯤ ꯍꯥꯏꯔꯝꯃꯤ ꯏꯇꯩꯃꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯉꯥꯡꯁꯤꯡꯁꯤꯒ ꯏꯄꯥꯝꯗ ꯆꯠꯂꯣꯅ ꯏꯃꯥ ꯊꯤꯜꯂꯣꯅ ꯏꯃꯥꯅ ꯊꯤꯜꯂꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯀꯗꯣꯏꯅꯤ ꯈꯣꯠꯀꯗꯣꯏꯅꯤ ꯅꯣꯏ ꯐꯖꯅ ꯂꯩꯔꯝꯃꯨ ꯀꯥꯏꯁꯦ ꯑꯝꯇ ꯍꯥꯏꯔꯝꯗꯕ ꯑꯩꯈꯣꯏꯉꯩꯁꯦ ꯏꯄꯥꯝꯗ ꯊꯤꯜꯂꯨꯔꯣ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤꯁꯦ ꯑꯉꯥꯡꯉꯩꯁꯦ ꯂꯣꯏ ꯊꯤꯜꯂꯨꯔꯣ ꯏꯃꯥ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯀꯟꯓꯜꯂꯛꯑꯕꯅꯤꯅ ꯂꯥꯟꯁꯦ ꯀꯟꯓꯜꯂꯛꯑꯕꯅꯤꯅ ꯇꯦꯔꯥꯗꯅꯦꯕ ꯑꯩꯒꯤ ꯏꯄꯥꯝꯗꯤ ꯑꯗꯣ ꯃꯣꯏꯔꯣꯡꯒꯤꯗꯤ ꯏꯔꯥꯡ ꯂꯩꯇꯦꯕ ꯑꯗꯣ ꯑꯉꯥꯡꯉꯩꯁꯦ ꯄꯨꯈ꯭ꯔꯣ ꯊꯤꯜꯂꯨꯔꯣꯅ ꯏꯃꯥꯅ ꯊꯤꯜꯂꯦꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯥꯅ ꯇꯥꯟꯊꯣꯛꯑꯝꯃꯒ ꯍꯥꯏꯇꯥꯔꯦ ꯃꯥ ꯆꯠꯈꯤꯕꯅꯦꯕ ꯅꯍꯥꯟꯈꯩꯗꯤ ꯏꯔꯥꯡ ꯀꯜꯂꯛꯑꯁꯨ ꯑꯩꯅ ꯇꯦꯔꯥꯗ ꯆꯠꯁꯤ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗꯦ ꯌꯨꯝꯗ sida akwai sida leibadabu karari irang no kasi toroi chatkumjena aingonda haiba numittu di saloi jena mara khangam de na hui chaleba ipam jobaga ima hui du du jobaga pham dari chi pau je tari je mami ye bhag di to dore ko numittu da dum moina di aingonda khangandreba leitre habaje tang kunipan gi sida nungmai ka ba ko da sayeng da pale haye bu ko moina mayam jina di ai wakhan sida di sayeng do oiram moi je aingonda chingna baje dum phawe ba sayeng do oiram moi habaje da hangu bu khuding na amata aingonda acheng baje haide nongala ga da ai gi pomino ipa nu pa je hujiki ai ipuro baje mu sai tau da sayeng da pan ba da gi doctor da pukha kare habaje ta ba ga ipa nu pa je gari thodo ga ma je sakhiba kakching da lai haire moina da ma je sakhiba sida aina ipa nu pa je mangon da gi pau ji amna khangning ba nu bisida ada mangon da phone tau bu ji phone ji chung chat re phone ji ai pau atheng ba je khangdana dum lai re moi atai di loi khangna ba ja ne ba dum aingon da di chukang khangan de ba mayam jina ani nongala kan ja akhoi ji sida lak toine nongala ga ai ji mami ngai da hogola ga akhoi na lai zum du gi thonggan da ai ji ima hoi adai ipa nu pa hoi du lak pa ngai ra ga lai kan ji da ibungo ji la kan da ibungo da ina hangi ibungo na bai ka mai ta hore na ina hangi adu bak da ai ji ma lai tre ai ba jai khang de ba ibungo na isi ai khumang gang re ai kariya do khang de ara ga ibungo ju kape agoi ja du da yau na ai je ma ji lai ra mo ha ba jai khal le ba agoi ima ja agoi je ko chal la ga gari barung da kappa ga si tara kappa ga lae adu nongala kan da ai ma lai tra ha ba je adu da ai khange numitu da di sayeng da pan ma de na moi da dom hai ba ngo da ai wakhan da di sayeng da pan moi ra moi aseng bai wa na ai na hai ba ji da moi na ama tai ngo da hai dok te ai na bu kari su go di huje baba ji ma ji loi so le ai na kari su ra ga cha mi wo na sem ga ni ai kan mong kan re Manipur lengak tadi tema Manipur lengak ki minusi mateng phanga di katang doi su mateng oi ni ko itema Manipur lengak tadi kari hai beni ai cha chi ma ji da mateng pang bi wai hai ningi ai lai ta su icha ngai si di mi ama di wa ningi adu bu mapa lai ga dai su hong da mi ama mam loi na icha ngai oi na ba sem ga ni na ai go na hai ram ma ga ga ne thabak su min na ga icha sem ga ne na sagalam ba Hujiti ma lai tra ba na ai na kari su ga ne